Meeoibagi brain Chathokpa primary amoebic meningoencephalitis PM kauba khudong thiningai oiraba Laichat asina Keralada Meeoi taraga mapan Leikhidre loinana state asida hariba Laichat asina confirm tauraba case humpuga mapan Keralada leire haina report amana khangalakle report asina makha taraduna hai pukri amadi partner singbagi isingda leiba mahik makhal amana sandokpa laina asina Meeoibagi brain da amang ata thokhanduna atenba matamgi manungda mi sihalli hariba laina asina Meeoi amadagi Meeoi amada sandokpagi wafamdi leite dubo mahik selabai singda iroiruba matamda hariba mahik ase naton makunda sangkhraga brain da infection tawduna khudong thiningai oiba fibam oihalakpani haina akangai singna phongdoknarakle Laichat asi isingdagi sandokpa oibana Laichat asidagi ngakthoknaba hakselgi mari leinaba department singna akanba thorang kayasu lokhatpa hokre hairi ningsingba yabadi hariba Laichat asi malemgi atopa mafam kayadasu sandokpa leikrabani